manipur da kuki militant chamapan changlakre haina security advisor kuldip singh masamakna phongdoki bawafam bu amuk aran bani haina thamlakpa wafam ase chap chana changlakte harabadi chaliba tha asigi tarik 19 gi matungda tholakpa afa fatta khudingmak security advisor amadi director of general manipur DGP na pugada bani haina imagi mairagi convener sujata na phongdokre magna makha tana karigumba security advisor amadi DGP na daito puba ngamdaba taragadi masagi mathau thadok na mayumda hankinabasu haiki amade leibak asi kannaba thagatkiba miyamgi mihut MLA sing karigi tumina leibano nakoi masal amata oiba ngamdriba karigino center lengakna phongna sanaraba fawbada chungjanna duna wang ngangdaba karigino haibana chingba pendraba kholawga loinna wahangkaya tawrakre Noi masen sigi matam laba am ta khanbi oba kari no noi na pami bo potse hojik lai bang to kala kan nangi chokri do phangdoi ne hoji di kok sung chana badar ka tae one ma sem na la le na noi ma na la le hai bang gi sakti ma le bang thoi akoi de hai ri ni ngasi home pai bi ba prime minister oi ba one ma sem nang kari no to bi ri si hangi sigi pawan ma ke gi le bang thok de noi ngasi budget phange na du da sung khal lai ra ga di hayeng akoi gi separate pi ga kan ma batam da pi gi pai ba sigi ruling